ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯖꯦꯁꯤꯀꯥ ꯊꯤꯌꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯚꯥꯅꯨ ꯈꯨꯜꯗꯨꯗ ꯁꯦꯜ ꯄꯥꯏꯕꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯈꯨꯜꯗꯨꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯁꯤ ꯃꯣꯏ ꯃꯉꯥꯏꯔꯦ ꯁꯦꯜ ꯄꯥꯏꯕꯗ ꯍꯥꯏꯗꯨꯅ ꯃꯤ ꯑꯃꯠꯇ ꯚꯥꯅꯨꯅ ꯎꯁꯤꯠꯂꯝꯗꯦ꯫ ꯃꯆꯥꯅꯨꯄꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯅꯨꯄꯥ ꯈꯨꯗꯤꯡꯗꯒꯤ ꯊꯦꯝꯅꯧꯗꯨꯅ ꯁꯦꯜ ꯂꯧꯊꯣꯛꯍꯟꯗꯨꯅ ꯄꯥꯏꯕ ꯁꯦꯜꯅꯤ ꯚꯥꯅꯨꯒꯤ ꯁꯦꯜ ꯈꯨꯄꯥꯏꯗꯣ꯫ ꯈꯨꯜꯗꯨꯒꯤ ꯃꯤꯁꯤꯡꯅꯁꯨ ꯂꯣꯏꯅ ꯈꯪꯅꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥ ꯃꯅꯤꯗꯤ ꯚꯥꯅꯨꯅ ꯉꯝꯗꯨꯅ ꯚꯥꯅꯨꯒꯤ ꯃꯈꯥꯗ ꯌꯥꯝꯅ ꯇꯣꯟꯅ ꯂꯩꯖꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯍꯦꯝꯕꯤꯅꯁꯨ ꯃꯄꯥ ꯃꯅꯤꯕꯨ ꯎꯁꯤꯠꯂꯝꯗꯦ꯫ ꯃꯄꯥꯅ ꯍꯥꯏꯕ ꯋꯥ ꯏꯜꯂꯝꯗꯦ꯫ ꯍꯦꯝꯕꯤꯁꯨ ꯃꯃꯥꯒꯨꯝꯅ ꯈꯨꯜꯗꯨꯗ ꯃꯥ ꯃꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯃꯉꯛ ꯊꯦꯒꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯁꯥꯏ ꯑꯌꯨꯛ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯗꯒꯤ ꯆꯠꯈꯤꯕꯅꯤ ꯑꯅꯤꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤ꯫ ꯅꯠꯇꯦ, ꯀꯗꯥꯏꯗ ꯀꯔꯤ ꯍꯥꯏꯅꯁꯨ ꯀꯔꯤꯝꯇ ꯍꯥꯏꯔꯝꯕ ꯅꯠꯇꯦ꯫ ꯑꯩꯉꯣꯟꯗ ꯀꯃꯥꯏꯅ ꯉꯥꯡꯅꯒꯗꯕꯅꯣ ꯈꯪꯗꯦ ꯇꯧꯔꯤꯁꯦ꯫ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝꯒꯤ ꯂꯥꯏꯗꯨꯛ ꯊꯥꯕ ꯃꯇꯝ ꯌꯧꯔꯛꯑꯦꯅꯦꯁꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯚꯥꯅꯨꯒ ꯃꯆꯥꯅꯨꯄꯤ ꯍꯦꯝꯕꯤꯒꯗꯣ ꯅꯣꯛ ꯅꯣꯛꯇꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯀꯩꯅꯣ ꯃꯣꯏ ꯃꯄꯥ ꯅꯨꯃꯤꯠ ꯇꯥꯔꯁꯤ ꯐꯥꯎꯕ ꯗꯨꯛ ꯊꯥꯎꯃꯩꯒ ꯑꯃꯠꯇ ꯊꯥꯕꯤꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯈꯣꯏ ꯂꯩꯇ꯭ꯔꯦ ꯈꯪꯂꯕꯗꯤ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯈꯔ ꯃꯈꯩꯗꯤ ꯇꯧꯕꯤꯔꯝꯕ ꯌꯥꯕꯅꯤ ꯃꯈꯣꯏ ꯃꯄꯥꯁꯨ꯫ ꯂꯣꯏꯅ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯦꯁꯦ꯫ ꯑꯁ ꯋꯥꯔꯀꯥꯟꯁꯤꯗ ꯑꯣꯟꯊꯣꯛꯅ ꯇꯜꯂꯦꯗ ꯑꯣꯏꯕ ꯑꯩꯗꯤ꯫ ꯅꯠꯇꯦ, ꯑꯁꯨꯛ ꯊꯦꯡꯂ ꯐꯥꯎꯕꯕꯨ ꯀꯗꯥꯏꯗ ꯀꯅꯥꯒꯤꯗ ꯆꯠꯂꯨꯒꯦ ꯅꯣꯏꯕꯨ? ꯃꯇꯝꯁꯦ ꯈꯤꯇꯪ ꯉꯜꯂꯤꯉꯩꯗ ꯍꯜꯂꯛꯄ ꯌꯥꯗꯕ? ꯌꯨꯝꯁꯤꯗ ꯑꯩ ꯅꯠꯇꯕ ꯀꯅꯥꯝꯇ ꯂꯩꯇꯦ ꯍꯥꯏꯕ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯅꯣꯏ ꯈꯔ ꯍꯦꯟꯃꯜꯂꯤꯀꯣ ꯅꯣꯏ꯫ ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯂꯥꯏꯗꯨꯛ ꯊꯥꯕꯒꯤ ꯃꯇꯝꯂꯣ ꯍꯥ? ꯑꯁ ꯏꯃꯥ, ꯑꯩꯈꯣꯏ ꯄꯥꯕꯁꯤ ꯌꯥꯝ ꯇꯜꯂꯦ꯫ ꯑꯩꯉꯣꯟꯗ ꯄꯉꯥꯡꯗ ꯍꯦꯛ ꯉꯥꯡꯉꯗꯅ ꯀꯩꯅꯣ ꯈꯪꯗꯦ꯫ ꯏꯃꯥ, ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯏꯃꯥ, ꯑꯩ ꯆꯪꯉꯝꯃꯒꯦꯀꯣ, ꯅꯣꯏ ꯉꯥꯡꯅꯍꯧꯔꯣ꯫ ꯃꯣꯏ ꯃꯄꯥ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯅꯪꯁꯨ? ꯅꯆꯥ ꯂꯩꯁꯥꯕꯤꯗ ꯄꯉꯥꯡꯗ ꯍꯦꯛ ꯉꯥꯡꯉꯗꯅ ꯀꯔꯤꯅꯣ ꯈꯪꯗꯦ꯫ ꯃꯤ ꯏꯅꯦ ꯕꯤꯅꯨ ꯍꯣꯏꯗ ꯆꯠꯂꯨꯕꯅꯦ, ꯑꯗ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯑꯗꯨꯅꯅꯤ꯫ ꯌꯥꯔꯦꯁꯤ ꯌꯥꯔꯦꯁꯤ ꯏꯃꯥ ꯏꯕꯦꯝꯃ, ꯏꯆꯥ ꯋꯥꯔꯝꯃꯅꯤ, ꯆꯪꯉꯨ ꯆꯪꯉꯨ꯫ ꯏꯃꯥꯅꯦ, ꯁꯤꯗ ꯆꯥꯏꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯜꯂꯒꯦ, ꯅꯪ ꯄꯣꯊꯥꯖꯔꯨꯔꯣ ꯆꯠꯂꯣ꯫ ꯑꯗꯨꯒ ꯃꯈꯣꯏ ꯃꯄꯥꯅ ꯆꯥꯛꯇꯣ ꯑꯃꯨꯛꯇ ꯊꯥꯒꯠꯅꯕ ꯇꯧꯕꯤꯔꯣ꯫ ꯑꯩ ꯑꯇꯩꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦꯕ꯫ ꯃꯇꯦꯡꯁꯦ ꯈꯔ ꯈꯔ ꯇꯧꯅꯁꯦꯕ꯫ ꯌꯥꯆꯪꯕꯒꯤ ꯂꯥꯏ ꯊꯥꯎꯃꯩ ꯐꯥꯎꯕ ꯊꯥꯗ꯭ꯔꯤ, ꯑꯗꯨꯒ ꯆꯥꯛ ꯍꯥꯟꯅ ꯊꯥꯡꯒꯠꯅꯕ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯣ, ꯂꯩꯃꯤꯟꯅꯔꯗꯤ ꯈꯔ ꯈꯔ ꯃꯇꯦꯡ ꯄꯥꯡꯅꯗꯧꯅꯤ ꯀꯩꯗꯧꯔꯒꯦ ꯁꯦ? ꯑꯣ, ꯆꯪꯕꯤꯔꯝꯃꯣ ꯆꯪꯕꯤꯔꯝꯃꯣ, ꯀꯩꯅꯣꯝꯃ ꯍꯦꯛꯇ ꯊꯣꯡꯅꯕ ꯇꯧꯕꯤꯔꯝꯃꯣ꯫ ꯆꯥꯛꯀ ꯂꯥꯝꯃ ꯄꯣꯠꯅꯤ꯫ ꯉꯁꯥꯏꯗꯒꯤ ꯄꯨꯛꯀꯁꯦ ꯒ꯭ꯔꯣꯡ 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 ꯈꯣꯡꯂ ꯄꯣꯠꯅꯤ ꯑꯩꯗꯤ꯫ ꯑꯩ ꯊꯕꯛꯁꯤꯡꯁꯦ ꯁꯠ ꯁꯠ ꯑꯝꯇ ꯇꯧꯗꯨꯅ ꯃꯤꯀꯨꯞꯇ ꯂꯣꯏꯁꯤꯜꯂꯛꯀꯦꯁꯦ꯫ ꯃꯃꯥ, ꯅꯆꯥꯅꯨꯄꯤ ꯑꯁꯤꯁꯨ ꯅꯪꯅ ꯈꯔ ꯊꯕꯛ ꯏꯪꯈꯥꯡꯗꯣ ꯇꯧꯕ ꯇꯝꯕꯤꯌꯨꯅꯦ꯫ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯀꯦꯁꯟꯅꯗꯅ ꯂꯩꯕ ꯌꯥꯔꯣꯏꯅꯦ꯫ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯍꯥꯛꯁꯨ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯣ ꯐꯔꯛꯂꯕꯅꯤꯅꯦ꯫ ꯃꯃꯥ, ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯈꯔ ꯈꯔ ꯇꯝꯕꯤꯌꯨꯅꯦ꯫ ꯏꯁ, ꯀꯩꯅꯣ ꯃꯈꯣꯏ ꯃꯄꯥ, ꯇꯧꯍꯜꯂꯣꯏ ꯇꯧꯍꯜꯂꯣꯏ꯫ ꯅꯆꯥꯅꯨꯄꯤꯁꯤ ꯃꯊꯟꯇ ꯌꯥꯎꯕꯤꯅꯤ, ꯀꯔꯤꯒꯤ ꯏꯆꯥꯗ ꯊꯕꯛ ꯇꯧꯍꯟꯒꯗꯧꯔꯤꯕꯅꯣ? ꯏꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯁꯤꯕꯨ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯍꯜꯂꯕꯗꯤ ꯊꯣꯛꯅꯧꯔꯤꯕ ꯃꯈꯨꯠ ꯃꯁꯥ ꯑꯁꯤ ꯑꯃꯠꯇ ꯌꯥꯔꯔꯣꯏ ꯃꯣꯏ ꯃꯄꯥ꯫ ꯑꯗꯨꯅ ꯏꯆꯥꯗꯤ ꯍꯌꯦꯡ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯗ ꯊꯥꯖꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡꯒ ꯇꯧꯍꯜꯂꯣꯏ, ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ ꯏꯆꯥꯗꯤ꯫ ꯃꯗꯨꯅ ꯐꯠꯇꯕ ꯑꯣꯏꯔꯛꯂꯕꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯨꯀꯣ ꯅꯣꯏ꯫ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯅꯤ ꯑꯩꯗꯤ ꯍꯥꯏꯕꯤꯔꯤꯕꯁꯤꯅꯤꯀꯣ꯫ ꯍꯣꯏ ꯌꯥꯔꯦꯁꯦ ꯃꯣꯏ ꯃꯄꯥ, ꯃꯇꯝꯗꯣ ꯌꯧꯔꯀꯥꯟꯗ ꯑꯩꯅ ꯊꯣꯛꯄ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯅꯤꯁꯦ꯫ ꯆꯥꯛꯇꯣ ꯑꯃꯨꯛꯇ ꯊꯥꯡꯒꯠꯄꯤꯔꯝꯃꯣ, ꯆꯠꯂꯣ꯫ ꯑꯩꯁꯨ ꯊꯕꯛ ꯂꯣꯏꯔꯒ ꯆꯪꯉꯛꯑꯒꯦꯕ꯫ ꯁꯦ ꯆꯠꯂꯣ, ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦꯕ꯫ ꯚꯥꯅꯨꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡ ꯃꯅꯤ ꯌꯥꯝ ꯌꯥꯅꯤꯡꯗꯕ ꯂꯩꯔꯕꯁꯨ ꯌꯥꯝ ꯀꯟꯅ ꯉꯥꯡꯁꯛꯄ ꯉꯝꯂꯝꯗꯦ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯅꯤꯕꯨ ꯚꯥꯅꯨꯅ ꯃꯥꯒꯤ ꯃꯈꯥꯗ ꯊꯝꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯇꯧꯅꯔꯤꯕ ꯃꯑꯣꯡꯗꯨꯗ ꯃꯆꯥꯅꯨꯄꯤ ꯍꯦꯝꯕꯤꯁꯨ ꯃꯄꯥ ꯃꯅꯤꯕꯨ ꯀꯔꯤꯁꯨ ꯎꯁꯤꯠꯂꯝꯗꯦ꯫ ꯃꯄꯥꯅ ꯉꯥꯡꯆꯩꯕꯗꯁꯨ ꯑꯀꯤꯕ ꯀꯔꯤꯝꯇ ꯄꯣꯛꯂꯝꯗꯦ꯫ ꯍꯦꯝꯕꯤ ꯂꯩꯁꯥꯕꯤꯗꯤ ꯐꯥꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯆꯥꯗ ꯊꯛꯁꯤ ꯈꯥꯁꯤ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ, ꯑꯍꯜ ꯂꯃꯟꯗ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯍꯥꯏꯒꯅꯤ ꯑꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯃꯤ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗ ꯑꯗꯨꯝꯅ ꯃꯥ ꯃꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯊꯦꯒꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯕꯛꯁꯨ ꯃꯃꯥꯅ ꯀꯔꯤꯝꯇ ꯇꯧꯍꯟꯗꯕꯒꯤ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯦ꯫ ꯌꯨꯝꯒꯤ ꯊꯕꯛ ꯑꯃ ꯃꯇꯦꯡ ꯑꯃ ꯇꯧꯁꯤꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯃꯥꯒꯤ ꯃꯁꯥꯗ ꯂꯩꯔꯝꯗꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯃꯅꯤ
ꯏꯪꯈꯣꯜꯗ ꯂꯩꯕꯥꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯚꯥꯅꯨꯁꯨ ꯌꯥꯍꯧ ꯊꯦꯡꯂꯤꯉꯩ ꯍꯧꯒꯠꯇꯨꯅ ꯃꯪꯒꯣꯜꯒꯤ ꯆꯨꯔꯤ ꯊꯝꯐꯝꯗꯨꯗ ꯐꯝꯗꯨꯅ ꯃꯀꯣꯛ ꯈꯣꯠꯇꯨꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯃꯦꯝꯊꯣꯏ ꯑꯗꯨ ꯚꯥꯅꯨ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯏꯆꯦ ꯚꯥꯅꯨ ꯑꯩꯁꯦ ꯏꯆꯦꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯇꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯏꯆꯦ ꯀꯩꯗꯧꯔꯒꯦ ꯃꯦꯝꯊꯣꯏ ꯀꯩꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤꯗꯣ ꯂꯨꯍꯣꯡꯗꯧꯔꯦ ꯏꯆꯦ ꯑꯗꯨꯒꯤ ꯑꯩꯁꯦ ꯁꯦꯜ ꯈꯔ ꯆꯤꯟꯕ ꯑꯗꯨꯅ ꯏꯆꯦ ꯍꯣꯏꯗ ꯁꯦꯜꯒ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯍꯪꯕ ꯂꯥꯛꯂꯤꯕꯅꯤ ꯏꯆꯦ ꯃꯦꯝꯊꯣꯏ ꯏꯕꯦꯝꯃ ꯏꯆꯦꯗꯤ ꯃꯥꯟ ꯑꯃ ꯀꯩ ꯑꯃ ꯌꯥꯎꯗ꯭ꯔꯕꯗꯤ ꯁꯦꯜ ꯄꯤꯗꯦꯕꯣ ꯏꯕꯦꯝꯃ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯁꯦꯜꯗꯪ ꯀꯔꯤꯁꯨ ꯌꯥꯎꯗ꯭ꯔꯁꯨ ꯄꯤꯕꯗꯤ ꯆꯠꯅꯗ꯭ꯔꯦꯗꯣ ꯏꯆꯦꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯦ ꯅꯪꯁꯨ ꯑꯗꯨꯝ ꯈꯪꯉꯝꯃꯅꯤꯗ ꯃꯦꯝꯊꯣꯏ ꯏꯆꯦ ꯑꯩ ꯈꯨꯗꯣꯞ ꯑꯃ ꯌꯥꯎꯖꯔꯛꯏ ꯑꯗꯨꯅ ꯌꯥꯔꯣꯏꯗ꯭ꯔꯥ ꯏꯆꯦ ꯑꯗꯨꯕꯨ ꯌꯥꯎꯔꯕꯗꯤ ꯌꯥꯔꯦ ꯁꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯅꯪ ꯍꯌꯦꯡꯗꯣ ꯂꯥꯛꯑꯣ ꯉꯁꯤꯗꯤ ꯏꯆꯦ ꯐꯔꯛ ꯇꯥꯔꯦ ꯍꯛꯆꯥꯡꯒ ꯁꯦꯡꯗ꯭ꯔꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯐꯔꯛ ꯇꯥꯔꯅꯤ ꯍꯣꯏ ꯑꯗꯨꯗꯤ ꯏꯆꯦ ꯑꯩ ꯍꯌꯦꯡ ꯑꯣꯏꯅ ꯂꯥꯛꯆꯔꯒꯦ ꯃꯅꯤꯅ ꯏꯕꯦꯝꯃ ꯅꯪ ꯂꯥꯛꯑꯝꯃꯤꯔ ꯀꯔꯤ ꯂꯩꯔꯒꯦ ꯅꯪꯕꯣ ꯍꯣꯏ ꯇꯥꯗ ꯑꯩ ꯏꯆꯦꯒ ꯋꯥꯔꯤ ꯑꯃ ꯁꯨꯝ ꯁꯥꯒꯦ ꯍꯥꯏꯗꯅ ꯁꯨꯝ ꯂꯥꯛꯑꯝꯕꯅꯤ ꯇꯥꯗ ꯑꯗꯨꯗꯤ ꯇꯥꯗ ꯌꯨꯝꯗ ꯑꯩ ꯊꯕꯛ ꯈꯔ ꯂꯩꯍꯧꯔꯤ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯆꯔꯒꯦ ꯀꯌꯥꯗ ꯃꯆꯤꯟ ꯃꯀꯥ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯉꯥꯡꯗꯨꯅꯤꯁꯦ ꯊꯛꯁꯤ ꯈꯥꯁꯤ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔꯅ ꯈꯪꯉꯤꯕ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯈꯣꯡꯒꯨꯜ ꯇꯥꯈ꯭ꯔꯦꯗ ꯑꯁꯤꯒꯨꯝꯕ ꯑꯃꯠꯇ ꯏꯆꯥ ꯑꯣꯏꯅꯒ ꯐꯪꯖꯔꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯒꯗꯕꯅꯣ ꯍꯥ ꯏꯃꯥ ꯀꯩꯅꯣ ꯑꯩꯈꯣꯏ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ ꯏꯃꯥ ꯏꯕꯦꯝꯃ ꯏꯆꯥ ꯍꯧꯒꯠꯂꯕ꯭ꯔꯣ ꯅꯪꯕꯨ ꯆꯥꯛ ꯂꯥꯝꯂꯕ꯭ꯔꯣ ꯏꯃꯥ ꯏꯔꯨꯖꯔꯒ ꯐꯠ ꯂꯥꯎꯅ ꯊꯣꯡꯗꯣꯛꯂꯒ ꯂꯣꯏꯔꯦꯗꯅ ꯏꯆꯥꯒꯤꯕꯨ ꯏꯃꯥ ꯉꯁꯤꯗꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯁꯤ ꯀꯨꯏꯔꯦꯕ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯆꯥꯗꯕ ꯑꯍꯥꯎꯕ ꯑꯣꯏꯅ ꯊꯣꯡꯕꯤꯌꯨ ꯉꯁꯤꯗꯤ ꯏꯃꯥ ꯏꯆꯥꯕꯨ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯅꯤꯡꯒꯦ ꯏꯃꯥꯗ ꯍꯥꯏꯌꯨ ꯏꯃꯥꯗ ꯏꯆꯥꯅ ꯆꯥꯅꯤꯡꯕꯗꯣ ꯏꯃꯥꯅ ꯊꯣꯡꯂꯒ ꯂꯣꯏꯔꯦꯗꯅ ꯏꯆꯥꯁꯤꯗꯤ ꯏꯃꯥ ꯉꯥ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯔꯁꯤ ꯉꯁꯤꯗꯤ ꯉꯥ ꯆꯥꯅꯤꯡꯉꯦꯕ ꯑꯩ ꯉꯥ ꯆꯥꯗꯕꯁꯨ ꯌꯥꯝ ꯀꯨꯏꯔꯦꯗꯅ ꯑꯣ ꯃꯣꯏ ꯃꯄꯥ ꯀꯩꯊꯦꯜ ꯆꯠꯇꯨꯅ ꯉꯥ ꯑꯃꯠꯇ ꯂꯩꯕꯤꯔꯨꯁꯨ ꯉꯥ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯔꯁꯤ ꯉꯁꯤꯗꯤ ꯀꯨꯏꯔꯦ ꯏꯟꯁꯥꯡ ꯑꯍꯥꯎꯕꯒ ꯆꯥꯗꯕ ꯉꯥ ꯃꯆꯥ ꯑꯃꯇ ꯂꯩꯕꯤꯔꯨꯁꯨ ꯌꯥꯍꯧ ꯊꯦꯡꯂꯩꯒ ꯍꯧꯒꯠꯂꯒ ꯑꯗꯨꯋꯥꯏꯗ ꯏꯟꯁꯥꯡ ꯑꯍꯥꯎꯕꯒ ꯆꯥꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯣ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯃꯁꯛꯁꯤꯡꯁꯤꯒ ꯊꯕꯛꯅ ꯃꯅꯥꯛꯇ ꯁꯨꯅꯤꯡꯗꯦ ꯑꯍꯥꯎꯕꯅ ꯆꯥꯅꯤꯡꯂꯤ ꯑꯩ ꯇꯥꯅꯤꯡꯗꯦꯀꯣ ꯌꯥꯝꯅ ꯀꯩꯅꯣ ꯑꯗꯨꯋꯥꯏꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯣ ꯑꯝꯇ ꯂꯩꯕꯤꯔꯨꯁꯣꯕ ꯃꯇꯝꯁꯤ ꯊꯦꯡꯂꯕꯅꯤ ꯑꯩ ꯆꯥꯛꯇꯣ ꯊꯥꯒꯠꯆꯔꯝꯃꯒꯦꯕ ꯚꯥꯅꯨꯅ ꯇꯦꯊꯥ ꯅꯧꯊꯁꯟꯅꯗꯨꯅ ꯃꯄꯨꯔꯣꯏꯕ ꯃꯅꯤꯕꯨ ꯊꯕꯛ ꯈꯨꯗꯤꯡ ꯇꯧꯍꯜꯂꯝꯃꯤ ꯃꯅꯤꯁꯨ ꯀꯥ ꯍꯦꯟꯅ ꯁꯥꯎꯕ ꯈꯣꯠꯄ ꯑꯃꯠꯇ ꯉꯝꯖꯔꯝꯗꯦ ꯃꯥꯒꯤ ꯅꯨꯄꯤ ꯚꯥꯅꯨꯗ ꯀꯔꯤꯕꯨ ꯇꯧꯁꯤꯟꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯚꯥꯅꯨꯅ ꯃꯅꯤꯕꯨ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯍꯦꯟꯕꯤ ꯑꯗꯨ ꯃꯁꯨꯡ ꯇꯥꯅ ꯀꯦꯔꯗꯨꯅ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯃ ꯄꯥꯏꯗꯨꯅ ꯃꯁꯝ ꯑꯗꯨ ꯁꯦꯝꯅ ꯃꯆꯤꯟꯗꯁꯨ ꯏꯁꯩ ꯉꯪꯂꯝꯃꯤ ꯂꯥ 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 ꯔꯥ ꯍꯩ ꯏꯆꯥꯁꯤꯡ ꯉꯁꯤꯗꯤ ꯋꯥꯈꯜ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅ ꯃꯣꯟꯗꯥ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯗꯅ ꯏꯁꯩꯒ ꯉꯥꯡꯂꯝꯂꯤꯕꯁꯤꯕꯨ ꯅꯠꯇꯦ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣꯕ ꯏꯆꯥꯕꯨ ꯅꯃꯥꯏ ꯅꯃꯤꯠꯀꯥꯗꯣ ꯀꯦꯔꯗꯅ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣꯅꯦ ꯅꯪꯕꯨ ꯏꯃꯥ ꯀꯩꯅꯣ ꯉꯁꯤꯁꯦ ꯌꯨꯝꯁꯀꯩꯁꯅꯤ ꯀꯥꯎꯔꯕꯣ ꯏꯃꯥ ꯃꯤ ꯑꯩ ꯇꯥ ꯀꯣꯔꯧꯒ ꯎꯅꯒꯅꯤ ꯍꯥꯏꯈ꯭ꯔꯤꯗꯨꯗꯤ ꯉꯁꯤꯅꯤ ꯇꯥ ꯀꯣꯔꯧꯅ ꯂꯥꯛꯀꯅꯤ ꯍꯥꯏꯈꯤꯕꯗꯣ ꯏꯃꯥ ꯍꯩꯃꯥ ꯉꯁꯤꯁꯤ ꯌꯨꯝꯁꯀꯩꯁꯅꯤꯀꯣ ꯏꯃꯥꯗꯤ ꯄꯨꯡꯀꯥꯎ ꯍꯦꯛ ꯀꯥꯎꯔꯨꯔꯦꯗꯅ ꯆꯨꯝꯃꯤꯅꯦꯍꯦ ꯍꯩ ꯅꯪ ꯐꯖꯅꯅꯦ ꯈꯔꯒ ꯀꯦꯀꯣ ꯅꯃꯥꯏ ꯅꯃꯤꯠꯀꯥꯗꯣ ꯂꯥꯡꯍꯟꯗꯕꯤꯗ ꯀꯦꯌꯣ ꯃꯤ ꯂꯥꯛꯀꯗꯧꯔꯤꯕꯗꯣ ꯂꯧ ꯌꯥꯝ ꯆꯥꯕ ꯏꯃꯨꯡꯅꯤ ꯃꯊꯟꯇ ꯄꯣꯛꯄ ꯃꯆꯥꯅꯤ ꯃꯤꯠ ꯆꯨꯍꯟꯕ ꯌꯥꯗꯦꯀꯣ ꯅꯁꯥꯅ ꯈꯪꯅ ꯈꯔ ꯅꯨꯄꯥꯗꯨꯗ ꯀꯦꯁꯟꯅꯗꯅ ꯅꯧꯊꯁꯤꯟꯅꯗꯅ ꯇꯧꯒꯗꯕ ꯁꯦ ꯈꯪꯉꯤꯗꯅ ꯅꯪ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯑꯩꯁꯨ ꯏꯃꯥꯅꯃꯨꯛ ꯇꯥꯛꯇ꯭ꯔꯕꯁꯨ ꯅꯆꯥ ꯂꯣꯏꯅ ꯈꯪꯉꯤ ꯏꯃꯥ ꯑꯗꯣ ꯏꯃꯥ ꯇꯥ ꯀꯣꯔꯧꯗꯣ ꯃꯊꯟꯇ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯅꯤ ꯑꯩ ꯂꯥꯛꯇ꯭ꯔꯤꯕ ꯍꯥꯏꯗꯅ ꯃꯉꯛꯇꯣ ꯊꯥꯡꯒꯠꯇꯅ ꯌꯦꯡꯕꯗ ꯃꯉꯛ ꯇꯦꯛ ꯇꯧꯔꯝꯃꯅꯤ ꯏꯃꯥ ꯑꯩ ꯆꯠꯂꯒꯦꯕ ꯍꯣꯏ ꯆꯠꯂꯣ ꯏꯆꯥꯁꯤꯗꯤ ꯐꯖꯅ ꯆꯠꯂꯣ ꯍꯥꯏꯕꯒ ꯇꯧꯕꯒ ꯀꯣꯔꯧꯗꯨ ꯍꯦꯝꯕꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯃꯑꯣꯡꯗꯨ ꯂꯥꯞꯅ ꯍꯦꯝꯕꯤꯁꯨ ꯎꯖꯔꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯦꯝꯕꯤꯗꯨ ꯀꯣꯔꯧꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯇꯥ ꯀꯣꯔꯧ ꯀꯅꯥꯕꯨꯅꯣ ꯇꯥ ꯀꯣꯔꯧꯅ ꯁꯦꯞꯊ ꯌꯦꯡꯂꯤꯕꯗꯨꯕꯣ ꯐꯅ ꯂꯥꯞꯅꯤꯡꯉꯥꯏꯗꯒꯤ ꯎꯔꯕꯅꯤ ꯑꯩꯗꯤ ꯇꯥ ꯀꯣꯔꯧꯅ ꯁꯦꯞꯊ ꯌꯦꯡꯉꯤꯗꯨ ꯃꯁꯛ ꯈꯪꯅꯤꯡꯈ꯭ꯔꯦꯗꯀꯣ ꯇꯥ ꯀꯣꯔꯧ ꯏꯁ ꯀꯅꯥꯅꯣ ꯀꯔꯤꯝꯇ ꯈꯪꯗꯕꯒꯤ ꯃꯑꯣꯡꯅꯦ ꯅꯪꯅ ꯍꯥꯏꯁꯤꯗꯤ ꯅꯪ ꯅꯠꯇ꯭ꯔꯗꯤ ꯀꯅꯥ ꯑꯣꯏꯗꯣꯔꯤꯒꯦ ꯑꯩꯅ ꯌꯦꯡꯉꯤꯁꯦ ꯅꯪꯀꯣ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯅꯠꯇꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦꯕ ꯑꯩꯅ ꯁꯤꯗ ꯅꯪ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯦ ꯅꯠꯇꯦ ꯀꯩꯗꯧꯔꯒ ꯂꯩꯒꯦꯕ ꯅꯪꯕꯨ
ꯃꯇꯝꯁꯤ ꯐꯅ ꯀꯨꯏꯔꯦ ꯑꯩꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯁꯤ ꯑꯁ ꯇꯥꯀꯣꯔꯥꯎ ꯐꯥꯒꯤ ꯇꯧꯅꯤ ꯀꯩꯗꯧꯔꯒꯦ ꯅꯪ ꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯁꯥꯎꯒꯟꯈ꯭ꯔꯦ ꯑꯋꯣꯏꯕ ꯀꯩꯅꯣ ꯈꯪꯗꯦ ꯌꯥꯝ ꯐꯤꯡꯉꯦ ꯑꯁꯦꯡꯕ ꯑꯣꯍꯣ ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯨꯋꯣ ꯀꯩꯗꯧꯔꯒꯦ ꯇꯥꯀꯣꯔꯥꯎ ꯏꯃꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯃꯇꯦꯡ ꯇꯧꯔꯤꯉꯩꯗ ꯑꯗꯨ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒꯤꯅꯤ ꯇꯥꯀꯣꯔꯥꯎ ꯏꯃꯥ ꯃꯊꯟꯇ ꯇꯧꯍꯟꯕꯗꯣ ꯐꯔꯛ ꯇꯥꯕꯒꯤꯅꯦꯕ ꯑꯩꯁꯨ ꯊꯨꯅ ꯂꯥꯛꯅꯤꯡꯕꯅꯤ ꯍꯦꯛꯇ ꯌꯥꯗꯕ ꯃꯊꯪꯗꯩꯗꯤ ꯑꯩꯁꯨ ꯉꯟꯅ ꯊꯣꯛꯂꯛꯅꯕ ꯇꯧꯔꯒꯦ ꯇꯥꯀꯣꯔꯥꯎ ꯌꯥꯔꯦꯁꯦ ꯇꯥꯀꯣꯔꯥꯎ ꯆꯥꯅꯕꯒ ꯀꯩꯝꯇ ꯂꯩꯔꯛꯇ꯭ꯔꯣ ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯑꯣ ꯅꯪ ꯂꯥꯝꯃꯝꯃꯅꯤ ꯈꯪꯗꯅ ꯑꯩꯁꯨꯅꯦ ꯁꯤꯡꯖꯨ ꯕꯣꯔꯥ ꯇꯞ ꯇꯥꯈꯩ ꯂꯩꯖꯔꯤꯌꯦ ꯇꯨ ꯁꯤ ꯇꯣꯂꯧꯁꯤ ꯆꯥꯔꯁꯤꯁꯤ ꯇꯥꯀꯣꯔꯥꯎ ꯑꯣꯟꯊꯣꯛꯅ ꯍꯥꯎꯔꯅꯤꯗ ꯁꯤꯗꯤ ꯃꯅꯝꯅ ꯃꯔꯣꯜ ꯑꯃ ꯅꯨꯡꯁꯤꯗꯤꯕ ꯑꯁ ꯇꯤꯟꯒ ꯆꯨꯝꯃꯦ ꯁꯤꯗꯤ ꯑꯁ ꯁꯤꯡꯖꯨ ꯆꯥꯗꯕꯁꯨ ꯀꯨꯏꯔꯦ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦꯕ ꯁꯤꯗꯤ ꯇꯥꯀꯣꯔꯥꯎ ꯑꯩ ꯇꯣꯂꯛꯑꯒꯦꯀꯣ ꯇꯣꯂꯛꯑꯣ ꯑꯩꯁꯨ ꯆꯥꯅꯤꯡꯕꯅ ꯌꯥꯗ꯭ꯔꯕꯅꯤ ꯑꯗꯣ ꯅꯪꯕꯨ ꯅꯁꯥ ꯉꯝꯗꯦꯅ ꯅꯍꯥꯟ ꯃꯤꯉꯣꯟꯗ ꯄꯥꯎ ꯆꯦꯜꯂꯛꯄꯗꯥꯏꯅꯦ ꯑꯗꯨ ꯉꯝꯗꯕꯕꯨ ꯃꯥꯟꯗꯦꯗ ꯑꯩꯅ ꯎꯕꯗꯗꯤ ꯌꯥꯝ ꯀꯟꯅ ꯎꯏꯌꯦꯕ ꯑꯁ ꯀꯥꯏꯗꯩꯅꯣ ꯇꯥꯀꯣꯔꯥꯎ ꯉꯝꯗꯕꯕꯨ ꯉꯝꯗꯕ ꯃꯈꯩ ꯉꯝꯗ꯭ꯔꯕꯅꯤꯀꯣ ꯑꯗꯣ ꯑꯩꯅ ꯅꯪꯒ ꯎꯅꯗꯣꯏꯅꯤꯅ ꯉꯝꯗ꯭ꯔꯁꯨ ꯉꯝꯗꯅ ꯈꯔ ꯀꯦꯁꯤꯟꯗ꯭ꯔꯕꯗꯤ ꯁꯛꯁꯦ ꯄꯨꯔꯥ ꯑꯅꯥꯕꯤ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯀꯦꯔꯛꯏꯅꯤ ꯇꯥꯀꯣꯔꯥꯎ ꯑꯗꯣ ꯑꯩ ꯏꯁꯥꯕꯨꯗꯤ ꯉꯝꯗ꯭ꯔꯕꯅꯤꯀꯣ ꯃꯥꯜꯍꯟꯗ꯭ꯔꯕꯒꯤ ꯋꯥꯅꯤ ꯅꯣꯏꯗ ꯑꯩꯅ ꯍꯣꯏ ꯑꯗꯣ ꯅꯁꯥꯒꯗꯣ ꯌꯦꯡꯍꯟꯒꯅꯨ ꯃꯄꯥꯟꯗ ꯊꯣꯛꯀꯅꯨ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ ꯏꯃꯥꯒ ꯑꯩꯁꯨ ꯍꯟꯗꯛꯇꯤ ꯄꯥꯛꯅ ꯇꯣꯏꯅ ꯂꯥꯛꯄꯗꯤ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯑꯩꯅ ꯍꯥꯏꯕ ꯊꯕꯛꯇꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯕ ꯊꯕꯛꯇꯣ ꯑꯗꯨ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯌꯨꯝꯗ ꯂꯩꯔꯔꯣꯏ ꯍꯟꯗꯛꯀꯤ ꯆꯌꯣꯜꯁꯤꯗ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯆꯠꯂꯅꯤ ꯍꯣꯏ ꯇꯥꯀꯣꯔꯥꯎ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯄꯥꯕꯨꯡꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯇꯥꯟꯁꯤꯟꯒꯗꯕꯅꯤ ꯍꯌꯦꯡꯋꯥꯏ ꯑꯩꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯅꯕ ꯊꯕꯛ ꯇꯧꯕꯗ ꯇꯟꯕ ꯌꯥꯗꯦꯀꯣ ꯇꯟꯗꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯇꯥꯟꯁꯤꯜꯂꯤꯕꯁꯦ ꯑꯩꯅ ꯉꯁꯤ ꯇꯥꯜꯂꯤꯕ ꯁꯦꯜꯁꯤꯡꯁꯦ ꯍꯌꯦꯡꯋꯥꯏ ꯅꯪꯅ ꯑꯩꯈꯣꯏꯗ ꯂꯥꯛꯂꯕ ꯀꯥꯟꯗ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯅꯕꯅꯦ ꯏꯕꯦꯝ ꯃꯁꯤꯗꯤ ꯅꯨꯡꯍꯦꯛ ꯅꯨꯡꯁꯤꯔꯗꯅ ꯑꯣ ꯑꯩꯁꯨ ꯈꯪꯉꯤ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯂꯩꯔꯤꯕ ꯁꯦꯜ ꯂꯟ ꯊꯨꯝ ꯃꯌꯥꯝꯗꯣ ꯑꯩꯒꯤ ꯉꯥꯛꯇꯅꯤ ꯇꯥꯀꯣꯔꯥꯎꯒꯤ ꯋꯥꯇꯥꯁꯤꯗꯤ ꯉꯁꯤꯗꯨꯝ ꯈꯪꯆꯠ ꯍꯦꯛ ꯆꯥꯅꯤꯡꯉꯛꯏꯕꯣ ꯑꯩꯗꯤ ꯃꯇꯨꯡ ꯏꯟꯅꯔꯛꯄꯅ ꯐꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦꯗ ꯏꯁ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯁꯤ ꯉꯝꯁꯨ ꯉꯝꯃꯣꯏꯗꯕꯗ ꯑꯣ ꯌꯥꯔꯦ ꯈꯪꯖꯔꯦ ꯏꯕꯦꯝꯃ ꯅꯒꯨꯜꯗꯣ ꯐꯖꯅ ꯃꯨꯟꯅ ꯈꯪꯉꯤꯀꯣ ꯑꯩꯅ ꯁꯤ ꯑꯩ ꯆꯠꯄ ꯊꯦꯡꯈ꯭ꯔꯅꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤꯁꯦ ꯍꯣꯏ ꯑꯗꯨ ꯇꯥꯀꯣꯔꯥꯎ ꯑꯩꯅ ꯅꯍꯥꯟ ꯁꯦꯜ ꯈꯔ ꯄꯤꯌꯣꯅ ꯍꯥꯏꯈꯤꯕꯗꯣ ꯀꯥꯎꯔꯕ꯭ꯔꯥ ꯇꯥꯀꯣꯔꯥꯎ ꯅꯪꯕꯣ ꯅꯠꯇꯦ ꯀꯔꯤꯝꯇꯒ ꯄꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯥꯎꯔꯕ꯭ꯔꯕ ꯑꯩꯅ ꯅꯍꯥꯟꯗ ꯍꯥꯏꯈꯤꯕꯗꯣ ꯑꯣ ꯀꯥꯎꯗꯤꯌꯦ ꯏꯕꯦꯝꯃ ꯅꯤꯡꯁꯤꯡꯖꯔꯤꯌꯦ ꯅꯪꯅ ꯍꯥꯏꯕ ꯋꯥꯕꯨ ꯑꯩꯅ ꯀꯩꯗꯧꯕꯩ ꯀꯥꯎꯗꯣꯏꯅꯣ ꯄꯨꯖꯔꯦ ꯏꯁꯦ ꯁꯤꯗ ꯂꯩꯔꯁꯤ ꯑꯗꯨ ꯌꯦꯡꯕꯤ ꯅꯪꯕꯨ ꯀꯩꯗ ꯁꯤꯖꯤꯟꯅꯅꯕ ꯁꯦꯜꯅꯣ ꯑꯩꯅ ꯍꯥꯏꯗꯤ ꯁꯦꯜꯁꯦ ꯑꯉꯥꯡꯁꯨ ꯅꯠꯇꯦ ꯐꯅ ꯌꯥꯝꯃꯤ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯂꯧꯔꯤꯕꯁꯦ ꯅꯪꯕꯨꯀꯩꯗꯧꯕꯗ ꯁꯤꯖꯤꯟꯅꯒꯦꯕ ꯇꯥꯀꯣꯔꯥꯎ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯅꯣꯏꯗ ꯂꯥꯛꯄꯗ ꯄꯨꯔꯛꯅꯕ ꯁꯅꯥꯒꯤ ꯂꯤꯛ ꯑꯆꯧꯕ ꯑꯃ ꯁꯥꯒꯦ ꯍꯥꯏꯗꯅ ꯃꯔꯨꯞ ꯈꯔ ꯌꯥꯎꯁꯤꯜꯂꯤꯌꯦ ꯑꯗꯨꯒꯤ ꯁꯦꯜꯅꯤ ꯑꯩꯅ ꯇꯥꯀꯣꯔꯥꯎꯗꯒꯤ ꯂꯧꯔꯤꯁꯤ ꯑꯩꯅ ꯍꯌꯦꯡꯋꯥꯏ ꯂꯤꯛ ꯑꯆꯧꯕꯒ ꯄꯨꯔꯛꯄꯗꯣ ꯅꯪꯒꯤꯁꯨ ꯅꯃꯥꯏ ꯑꯣꯏꯗꯣꯏ ꯅꯠꯇ꯭ꯔꯣ ꯀꯩꯅꯣ ꯈꯪꯗꯦ ꯃꯁꯤꯗꯤ ꯄꯪꯍꯦꯛ ꯄꯪꯉꯗꯅ ꯑꯣ ꯐꯩ ꯑꯗꯨꯒꯤꯕꯨ ꯑꯣꯏꯔꯕꯗꯤ ꯂꯥꯛꯑꯣ ꯑꯗꯣ ꯆꯠꯅꯕ ꯇꯧꯔꯁꯤ ꯃꯇꯝꯁꯤ ꯊꯦꯡꯖꯤꯜꯂꯛꯑꯦ ꯑꯩꯁꯨ ꯍꯟꯈꯤꯅꯕ ꯇꯧꯔꯒꯦ ꯅꯪꯁꯨ ꯆꯪꯖꯈ꯭ꯔꯣ ꯑꯗꯨꯗꯤ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯝꯃꯨꯀꯣ ꯃꯄꯥꯟꯗ ꯊꯣꯛꯀꯅꯨꯀꯣ ꯍꯣꯏ ꯇꯥꯀꯣꯔꯥꯎ ꯅꯪꯁꯨ ꯐꯖꯅ ꯆꯠꯂꯣꯀꯣ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯀꯣꯔꯧꯁꯨ ꯆꯠꯈ꯭ꯔꯤ ꯑꯗꯨꯒ ꯍꯦꯝꯕꯤꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯝꯃꯤ ꯀꯗꯥꯏꯗ ꯀꯅꯥꯒꯤꯗ ꯆꯠꯈ꯭ꯔꯤꯕꯅꯣ ꯍꯥꯏ ꯋꯥꯍꯩ ꯑꯃꯇꯁꯨ ꯍꯥꯏꯔꯝꯕ ꯅꯠꯇꯦ ꯃꯇꯝꯁꯦ ꯁꯤ ꯌꯧꯅ ꯊꯦꯡꯂ ꯐꯥꯎꯕ ꯍꯜꯂꯛꯀꯅꯤ ꯈꯪꯗꯕ ꯃꯆꯥꯁꯤꯕꯣ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯅꯤꯡꯊꯤꯅ ꯐꯖꯅ ꯑꯝꯇ ꯍꯥꯏꯅꯔꯔꯣꯏꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯁ ꯌꯥꯔꯦ ꯀꯩꯗꯧꯒꯦ ꯃꯣꯏ ꯃꯄꯥ ꯏꯆꯥꯁꯤꯗ ꯃꯣꯏ ꯃꯄꯥꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯦ ꯇꯣꯛꯄꯤꯔꯨ ꯌꯥꯏ ꯊꯪꯅꯕꯅ ꯇꯥꯔꯒ ꯏꯆꯥꯗꯣ ꯐꯅ ꯑꯝꯇ ꯈꯜꯂꯔꯣꯏ ꯌꯥꯔꯦꯕ ꯃꯔꯥꯏꯅ ꯍꯟꯖꯔꯛꯁꯅꯤ ꯐꯔꯛ ꯇꯥꯗꯅ ꯇꯧꯔꯤꯕ ꯑꯃ ꯑꯣꯏꯔꯝꯒꯅꯤꯕ ꯑꯉꯥꯡ ꯃꯆꯥꯃꯛꯁꯨ ꯅꯠꯇꯦ ꯑꯣ ꯅꯆꯥꯅꯨꯄꯤꯗꯣ ꯂꯩꯁꯥꯕꯤꯅꯦ ꯂꯩꯁꯥꯕꯤ ꯀꯩꯅꯣ ꯈꯪꯗꯦ ꯍꯥꯏꯋꯥꯅꯤ ꯉꯥꯡ ꯆꯥꯅꯤꯡꯈꯤꯕꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯍꯧꯖꯤꯛ ꯈꯔ ꯃꯅꯤꯡ ꯇꯧꯍꯧꯗꯅ ꯀꯔꯝꯕ ꯃꯇꯝꯗ ꯇꯧꯗꯣꯔꯤꯒꯦꯕ ꯍꯩ ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯇꯧꯅꯤꯡꯕꯗ ꯇꯧꯗꯨꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯍꯟꯗꯨꯅ ꯂꯩꯔꯤꯕꯗꯣ ꯃꯗꯨꯗ ꯊꯣꯛꯂꯛꯀꯗꯧꯕ ꯃꯌꯥꯝꯗꯣ ꯅꯪ ꯈꯪꯗ꯭ꯔꯥ ꯍꯥ ꯃꯤꯅ ꯐꯖꯅ ꯍꯥꯏꯅꯈꯤꯗ꯭ꯔꯣ ꯃꯃꯥ ꯅꯪꯅ ꯅꯆꯥꯁꯤ ꯀꯗꯥꯏꯗ ꯀꯔꯤ ꯍꯥꯏꯗꯨꯅ ꯀꯨꯞꯅ ꯁꯦꯟꯅꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯅꯆꯥꯅꯨꯄꯤꯁꯤꯅ ꯀꯨꯁꯤ ꯔꯥꯁꯤ ꯇꯧꯕꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯗꯣꯔꯤꯒꯦ ꯍꯥ ꯍꯌꯦꯡ ꯐꯠꯇ ꯅꯪꯗ ꯊꯣꯛꯂꯛꯂꯕꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨꯀꯣ ꯅꯣꯏ ꯍꯥꯏꯔꯤꯕꯁꯤꯗꯤ ꯅꯪꯅ ꯈꯔ ꯉꯥꯡꯖꯩ ꯇꯧ ꯈꯪꯂꯕ꯭ꯔꯥ ꯅꯪ ꯍꯥꯏꯔꯤꯕꯁꯤꯗꯤ ꯀꯩꯅꯣ ꯏꯃꯥ ꯄꯥꯕ ꯅꯣꯏꯅꯤꯅ ꯌꯧ ꯉꯥꯡꯅꯔꯤ ꯃꯌꯥꯝꯗꯨꯕꯣ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯂꯣꯏꯅ ꯇꯥꯏꯌꯦ ꯏꯃꯥ ꯀꯩꯅꯣ ꯈꯪꯗꯦ ꯃꯤ ꯂꯝꯕꯤꯗ ꯆꯠꯄ ꯃꯤꯅ ꯂꯣꯏꯅ ꯌꯦꯡꯅꯔꯝꯕꯅꯤ ꯀꯩꯝꯇ ꯒ꯭ꯌꯥꯟ ꯇꯥꯖꯗꯦ ꯑꯍꯜ ꯑꯣꯏꯈꯩ ꯌꯥꯝ ꯇꯜꯂꯤ ꯅꯣꯏꯁꯤꯗꯤ ꯏꯁ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ ꯏꯆꯥꯗꯤ ꯑꯣꯟꯊꯣꯛꯅ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯦꯗ ꯋꯥꯈꯜ ꯇꯥꯏꯗ ꯏꯆꯥꯗꯤ
Hey, kasay makai kadai chalui nang ha kadai de leiruge ba matam si kadai yaurage se nang halaktabagi ni nama gaiga soida launaram libase as kaino baba pangtheng theng basu natabasida aibu angang masa dauna koisen sen nabiri si kaigino aisu leisabi pharabe kharasu iningi khataman biyo baba naibo hado phajinduna thambiningbagi wakhalon do khara thadok biyo baba moi mapa nasa nupi sia halakpada sungai panggang dangang silibidu bukarino isa se ngasai digi salubagi waram ngani tukpiro si yai mai bema nang baba hari singsia tasilunu isa si lao lao isa si waram mani isa saklama mani ye ima sak thongage lao se lao ya duna yengu nei masiki mama musa ni sa nungai dauri kumai se yam nungai dauri numit adu haukhre nungan lama matung sa ising tokladuna hembi mama ka punna sumangda nungsayai duna phaminarami ima ta korauda aingonda jelasi kaina tawsili ema aina phagi oina hairubada ai yulga se ayurabani ngarang hai apangbi panganu moigi langa isa thuba yade koi mai bema moi khutta isa thonba ya ponte ehak ki seloba yaba langthoklaga phat launa thadoki gadabani toktokadabani isa si khangidana adu nangbu ngarang korauda selaurakani kaina haikibudubu lauraktrabra kaino nangbo kaidowi lauroi doinoima nasai na haikibu wabu karigi tawduna toktoinoima laure adoima selsinga puraga horendi kaithel karusi imagi so aigi pirol phajaba mayam ma leiru sebaima hey nasidi yaro noi pabado ngarang dagi waga ngangnaba amta yadi ngarang su janthokluba nasidi chatlaroisi hayeng oina imaga chatlasi nangi kaithel do nang pab so hayengdi kadaidano thabak ama sathokani haiduna nahan imada haikibani aduna ma leitriganda imai satlaurasi hayeng do hoima adudi hayeng oina chatlasi adoima handak to ibung thaujaw do lakani hai ma lakpada ai sana khudop ama sarakani haibani ma aduna ma unaba satnaba phanik phasaba masu leiraksi koima madi masayam nananba pambani aigi amana kai mayam se setlaga satladi mana ai pamaroiba koima leirusi kwa laithok laga lori dani isa sidi himalani sidi hai aduga ne thaujaw do mini yamna kalaknaba nupani nang mabu nangi khutagi nathok ankiba yariko mai bema yam haisikadabani khanglabra nang yam haigadabani hoima khangi gaidawrake aiso khulduda hembi amadi bhanuki sajal isat khangdaba mi pakna leitrabani moibu phanaba ngangsak tawrabasu makoibu phaningbagi hairibani haibadi khande adugi mahut moibu kalaktuna hairibani haina launarami nongmagi numitni bhanudu lamida sumlakpada memsaga thengnarami hey bhanu kadai saluino nangbo udaba koireda nangdi ise memsa aise ipam lomda thabak amagi salubani ise o handak se aise khara thabak sille adunani ise nangna ujibado phai adudi adungai khoni bhanu nangbu nasa nupi ma leibado nahan makharongi leipung am leibado ada nan aina labuktagi karakpada nupa maga unaduna phaminaduna wari sanaduna lehawini bhanu nangbo nati mabu nangna koi thadoklabro bhanu nangbo hey haujiktagi sahi duk nauribado adumna tawhaliba kariginu nangbo khara seno ko bhanu hayeng ihe hairaga tokani ko hausiki matamse yam lurabani koi bema kanana karino karimta khangma nati aduna khara seksinmana phaidana ningol pokpai khoidia isememsa angang maksu natrabani isa leisabidubu aina karamaina koisen senadoino da isi mai thokpa haiduni hausiki matamsidi isegi isa nupi aribi yumpan khangdabi ma leibado adumaina isa sibu so phajinna thamu hairu kaino ise nasa nupi dubu noina phaningine duna inkhalakku matamda yumdagi mapang thokhandabi imungda suru naiduna thamlabanina hausiki mayumpan khangdredana nasa do adumaina aikoi isa dusu ohelo hairu ise hey bhanu kaino nangna nganglibu wangang do ha oi khoinya isa nupi aribidudi mayum pandribado masana pankhiroyedana ne pandriba madi pandriba nupa kokthong amani haujiksu isabu mama oizarage haidana haiba laklibase isa nupina masana yadabagi toklibani khanglabrai bema is yum pan khangdabi kaina kasu haija sari oi bema noina sa nupi dongna
ngarang na nupa ama, ngasi na nupa ama, hayeng na nupa ama tawdana lamkit lamhaibi oigadabagi saruk. O isa nupido yung pan khangdasu tuksat sani bema. O onsinbirakanu. Isa nupido kalagtana noy na hairiba ngangtani khangi. Noy ko onsinaduna khatnabaga sangjati lehroi bema masaksiga. Hahayo. Kidana satkreni sia. Asingba ngangta hairabanina khumpham leirambaroi ni hojikti. Bema nuksanindra masak asiga. Masina pokpa masanabu kayam phadorige mase. Masasida afaba haido masi amata takpiraktrabanina ma lauduna masasisu atanbi suningdabi ole haibasiya khangde ni asia nuksanindra. Mina ngang sei tawribadu nogi phananabani haiba wakhaldi banna sukhan khalamdi. Adugi mahut moibu kalaktuna tawrini haina khalamdi. Masanupi hembibu thabai khang khara tawhanduna takpi tambigi haibagi wakhal banuda leite. Adugi mahut nupa sel paiba thiduna masanupi hembibu moiga khangnahanduna sel karamna lauthokani haibasi oina tambirami. Nong ninigi matungni hembidu thaujalga unarami. Hembi thawai khara nungaite ngasidi. Ibu kaidawrage ngasidi hek lakpaga thawai nungaite haisiba kaidawba yawrage. Yumda khana sainaba yawbribo. Yaudida adugi nati sum atopa amagini. Adudi kaigi thawai nungaite hariba kaidawrage basi hairo waingonda. Noi khulgi misingsida nangi maramda kaigani ngangnai. Adugi ai ngasaidagi thawai nungaitana leiramini. Nangse ai nataba atopa nupaga mari leinai kainaga yam haiba yawi. Hembi ai adugi thawai nungaijibani ngasaidagi nangbo sengba adumna tawbra hembi. Adugi oire nangna ngasaidagi mangduna thawai nungaijibani haiduna leiribase hauzik phawba aibu thajajibro ibong mida panghaida haijilaga nangna thajariba. Oi bungo mina kalaktana ibani nungsinabase thugaigi haiduna panghaida haijilaga nangna thajariba. Nuksaningdra mina haibu wangakta thajaradi kamai tawdorigi ibong hariba misingdo moina aigi nungsinaba thugainaba hotnaribani. Ibong aikhoi khulse mabuk phattaba miyam leibani mina nungaibada kalakpa awak apa saba yam lei moina haibado thajaraga leiragadi ibani kainaba tabani. Khangdrei kanana haiba thajadoino khangdrei wakhalgase amta khanpham khangdrei kok yam sai. O ataina haiba singdo taruno thajaruno nada hapidraga loi mawa lode haining baisasana moi mathau nate. Ibungdi aina haiba sitang thajabi nangbudi thajai hembi ada to sida sigi wase ado ai ngasidi kainom taige ngasi phawda aina nangna haiba wa khuding yadun lakle ngasisu nangi sana khudo masaro haibdo saduna puraklabani to yego sisi phajabri aduna ngasidi nangsu aina haiba wa ma yata ko aya ibu yam phajai sidi chapchai sidi yam pami bu ai yam harawi ai kaiwano nangna haiba khuding loni yaradini sidei ngasidagi nang aiga puna ikhoi sakrasi ikhoi pabaga aiga dang yumduda tarak leibado yam ware adai nangsu angang natrabanina mina hainari mayam singsiga nangbu thadokduna chatpa ai ngamgadabu manjre aduna ibani ngasidagi ikhoi doina sakrasi hembido matomta mathamoida tumina khansai hais ai mana haise ilhobuna phagado malibo sielsu dama paiba aibusu yam nungsibiba hausidagi yauna sananupaga sabira sinadi hayeng magi manangtaga leirabadi koktagina khongdon phawba sanagi sana ngakta ngaiduna aise yam nungaina leirani bodoidi ai magi matung inahubuna phagadaba mali atai nupa singdudagi khwaidagi sel paiba sumani hembi kadoragi tumi leirido nangbo aina aribase yaningrirabana aina isi nang yaroidro yaningida ibong aina ngasi phawda ibong na haibu wada kariyadaba yawkrage ibong lao chalasi ai isani yar ngasidagi ai nangi tung induna punna chatminaradabani asum naina duna numitumaktada hembi edo thaujalna puduna laklammi chenba haibdu sele hembi thaujalgi mayum yawraklabadadi thaujaldo mama mapasu leiramdri magi nupi amadi masaniga makhoi mari leibo oirammi mana pakhang saraga hembibu themnauduna koibo oirammi ai ba hausikmak yumda thilo haibasi ai hausikmak thiloba adu yamna sinthiba oidaba ngangba ingonda haidi yam thuna thilo haibasi ai bu nangna namthak tawraga koibiba natro ai
ꯑꯩꯕꯨ ꯌꯥꯝ ꯊꯨꯅ ꯌꯨꯝꯗ ꯊꯤꯜꯂꯨ ꯍꯥꯏꯔꯤꯕꯁꯤꯅꯦꯀꯣ ꯑꯩ ꯂꯣꯏꯔꯦ ꯑꯩ ꯑꯁ ꯂꯦꯕꯤ ꯀꯩꯅꯣ ꯅꯨꯃꯤꯗꯥꯡꯁꯤꯗ ꯌꯥꯎ ꯇꯧꯗꯨꯅ ꯀꯞꯄꯤꯕꯗꯨꯕꯣ ꯀꯩꯅꯣꯕ ꯃꯤꯅ ꯇꯥꯔꯒ ꯑꯩꯕꯨ ꯀꯩ ꯑꯣꯏꯅ ꯈꯟꯗꯣꯏꯅꯣ ꯅꯆꯦꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤꯅꯅ ꯑꯔꯩꯕ ꯈꯔ ꯆꯥꯃꯤꯟꯅꯗꯨꯅ ꯂꯩꯔꯒ ꯂꯣꯏꯔꯦ ꯀꯩꯗꯧꯒꯦ ꯅꯪꯕꯣ ꯊꯥꯕꯜꯂꯩꯅ ꯅꯨꯄꯥ ꯑꯗꯨꯛ ꯌꯥꯝ ꯄꯥꯝꯃꯗꯤ ꯅꯔꯥꯏꯕꯛ ꯊꯤꯕ ꯇꯥꯕꯅꯤ ꯏꯕꯦꯝꯃ ꯀꯔꯤꯒꯤ ꯅꯧꯔꯤꯉꯩꯗ ꯅꯨꯄꯥꯁꯤꯒꯤ ꯃꯔꯤ ꯃꯈꯣꯡ ꯊꯤꯗꯣꯛꯍꯧꯗ꯭ꯔꯤꯅꯣ ꯏꯕꯦꯝꯃ ꯃꯇꯝꯁꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯂꯨꯔꯕꯅꯤ ꯊꯥꯏꯅꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯃꯇꯝꯗꯣ ꯅꯠꯇ꯭ꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯂꯥꯛꯂꯕꯅꯤꯅ ꯅꯪꯁꯨ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯇꯕꯁꯤ ꯈꯪꯗꯨꯅ ꯑꯔꯩ ꯂꯩꯇ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯔꯒ ꯂꯩꯃꯤꯟꯅꯕ ꯍꯥꯏꯗꯨꯅꯤ ꯏꯅꯥꯎꯁꯤꯗꯤ ꯅꯨꯄꯥꯅ ꯊꯦꯝ ꯅꯧꯗꯨꯅ ꯄꯪꯊꯍꯜꯂꯒ ꯂꯥꯛꯅꯤꯗꯣꯅ ꯂꯥꯛꯂꯤꯕꯅꯤꯅꯦ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤꯗ ꯑꯩꯗꯤ ꯍꯣꯏꯗ ꯑꯩꯒꯤ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯈꯔ ꯌꯥꯎꯖꯔꯛꯄꯗꯣ ꯑꯗꯨ ꯂꯣꯏꯔꯦ ꯑꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯅꯪꯒꯤ ꯌꯥꯎꯔꯛꯄ ꯈꯔꯗꯣ ꯑꯗꯨ ꯑꯃꯨꯛ ꯊꯨꯒꯥꯏ ꯆꯥꯃꯤꯟꯅꯕ ꯍꯥꯏꯗꯨꯅꯤ ꯏꯅꯥꯎꯁꯤꯗꯤ ꯍꯣꯏ ꯏꯃꯥ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯑꯣ ꯏꯃꯥ ꯑꯩ ꯂꯣꯏꯔꯦ ꯏꯃꯥ ꯅꯆꯥ ꯂꯣꯏꯔꯦ ꯄꯥꯈꯪꯁꯨ ꯅꯠꯇꯕ ꯅꯨꯄꯥꯁꯤꯅ ꯑꯩꯕꯨ ꯄꯥꯈꯪ ꯁꯥꯔꯒ ꯆꯦꯟꯕꯤꯔꯒ ꯃꯥꯗꯤ ꯃꯆꯥ ꯑꯅꯤ ꯂꯩꯕ ꯅꯨꯄꯥ ꯑꯣꯏꯔꯝꯃꯤ ꯏꯃꯥ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯑꯣ ꯏꯃꯥ ꯑꯩ ꯂꯣꯏꯔꯦ ꯍꯦꯝꯕꯤꯅ ꯀꯞꯄ ꯂꯥꯎꯕ ꯇꯧꯔꯕꯁꯨ ꯀꯅꯥꯝꯇ ꯊꯦꯝꯕꯤꯔꯝꯗꯦ ꯅꯨꯃꯤꯠ ꯑꯗꯨꯃ ꯑꯗꯨꯝ ꯆꯦꯟꯕ ꯇꯥꯔꯝꯃꯤ ꯊꯧꯖꯥꯜꯗ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯝ ꯈꯨꯗꯤꯡ ꯂꯣꯏꯅ ꯄꯥꯡꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯍꯦꯝꯕꯤꯕꯨ ꯃꯌꯨꯝꯗ ꯊꯤꯜꯂꯛꯂꯝꯃꯤ ꯏꯃꯥ ꯑꯩ ꯅꯨꯄꯥꯗꯨꯗ ꯂꯩꯕ ꯉꯝꯃꯣꯏ ꯑꯩ ꯂꯨꯍꯣꯡꯕꯤꯒꯅꯨ ꯏꯃꯥ ꯄꯥꯈꯪꯁꯨ ꯅꯠꯇꯕ ꯃꯥꯅ ꯑꯩꯕු ꯄꯥꯈꯪ ꯁꯥꯔꯒ ꯀꯣꯏꯕꯅꯤ ꯏꯃꯥ ꯑꯩ ꯌꯥꯝ ꯄꯦꯟꯗꯤ ꯑꯩꯕꯨ ꯃꯉꯣꯟꯗ ꯄꯤꯕꯤꯒꯅꯨ ꯏꯃꯥ ꯏꯁꯥꯕꯨ ꯑꯗꯨꯝ ꯑꯩꯅ ꯃꯥꯅ ꯁꯥꯟꯅꯕ ꯈꯪꯉꯅꯤꯗꯅ ꯕꯥꯅꯨ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯆꯞ ꯆꯥꯅ ꯈꯪꯒꯅꯤ ꯅꯨꯄꯤ ꯂꯩꯔꯕ ꯅꯨꯄꯥꯗꯨꯗ ꯏꯁꯥꯕꯨ ꯀꯩꯗꯧꯕꯒꯤ ꯊꯥꯖꯔꯨꯗꯧꯔꯤꯕꯅꯣ ꯏꯆꯥꯁꯤꯗꯤ ꯀꯔꯤꯁꯨ ꯄꯤꯔꯣꯏ ꯑꯣꯟꯊꯣꯛꯅ ꯂꯥꯏꯅ ꯂꯥꯛꯆꯈ꯭ꯔꯦꯗ ꯃꯗꯨꯒꯤ ꯊꯧꯖꯥꯜꯗꯨꯅ ꯑꯩꯈꯣꯏꯁꯦ ꯆꯦꯟ ꯆꯣꯡ ꯇꯧꯔꯕꯗꯤ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯃꯃꯥ ꯅꯆꯥꯗꯨꯗ ꯑꯐꯕ ꯄꯥꯎꯇꯥꯛ ꯈꯔꯁꯨ ꯄꯤꯌꯨ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯣꯏꯅ ꯍꯥꯟꯅ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯃꯔꯝꯗ ꯊꯤꯒꯠꯍꯧꯗꯕꯗꯒꯤ ꯊꯣꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯕꯗꯤ ꯆꯦꯜꯂꯨꯔꯕꯅꯤꯅ ꯑꯗꯨꯝ ꯍꯣꯡꯕꯤꯈꯤꯁꯤ ꯃꯤꯅ ꯐꯖꯅ ꯉꯥꯡꯅꯔꯣꯏ ꯀꯔꯤꯅꯣ ꯃꯈꯣꯏ ꯃꯄꯥ ꯃꯤꯒꯤ ꯈꯟꯗꯨꯅ ꯏꯆꯥꯁꯤꯕు ꯂꯥꯏꯔꯕ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯅꯨꯄꯥꯗꯨꯗ ꯀꯔꯝꯍꯥꯏꯅ ꯊꯥꯖꯗꯣꯏꯅꯣ ꯑꯩꯅ ꯁꯤꯜꯂꯤꯕꯁꯤꯗ ꯃꯣꯏ ꯃꯄꯥ ꯈꯨꯠ ꯊꯤꯡꯖꯤꯟꯕꯤꯔꯛꯀꯅꯨ ꯏꯆꯥꯁꯤꯒꯤꯁꯨ ꯈꯔ ꯈꯟꯕꯤꯌꯨ ꯃꯁꯥꯅ ꯌꯥꯗꯅ ꯀꯃꯥꯏꯅ ꯄꯤꯗꯣꯏꯅꯣ ꯃꯅꯤꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯕꯥꯅꯨꯅ ꯉꯝꯗꯅ ꯃꯆꯥꯅꯨꯄꯤꯕꯨ ꯊꯧꯖꯥꯜꯗ ꯊꯥꯖꯔꯝꯗꯦ ꯑꯗꯨꯒꯤ ꯃꯍꯨꯠ ꯋꯥ ꯂꯣꯏꯁꯤꯟꯅꯔꯝꯃꯤ ꯃꯇꯝꯗꯤ ꯅꯣꯡꯃ ꯁꯨꯝ ꯍꯧꯈꯤ ꯍꯦꯝꯕꯤ ꯍꯧꯖꯤꯛꯁꯨ ꯍꯟꯕ ꯂꯩꯇꯦ ꯅꯨꯄꯥ ꯑꯅꯧꯕ ꯑꯃꯨꯛ ꯀꯣꯏꯔꯝꯃꯤ ꯍꯥꯟꯅꯒꯤ ꯃꯥꯒꯤ ꯍꯩꯅꯕꯤ ꯂꯤꯆꯠ ꯑꯗꯨ ꯑꯗꯨꯝ ꯇꯧꯔꯝꯃꯤ ꯏꯃꯥ ꯑꯩꯊꯣꯛꯅꯕ ꯇꯧꯔꯒꯦ ꯑꯣ ꯂꯣꯏꯔꯕ꯭ꯔꯥ ꯅꯪꯕꯣ ꯍꯣꯏ ꯐꯖꯅ ꯆꯠꯂꯨ ꯏꯆꯥꯁꯤꯗꯤ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯒ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯎꯅꯕ ꯆꯠꯂꯤꯕꯗꯨꯕꯣ ꯅꯠꯇꯦ ꯏꯃꯥ ꯀꯥꯏꯗꯩꯅꯣ ꯃꯤ ꯇꯥ ꯊꯣꯏꯕꯒꯅꯤ ꯑꯩꯅ ꯉꯁꯤ ꯎꯅꯕ ꯆꯠꯂꯨꯗꯣꯏꯁꯦ ꯑꯗꯣ ꯏꯃꯥ ꯇꯥ ꯊꯣꯏꯕꯅ ꯆꯦꯜꯂꯁꯦꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯉꯁꯤꯁꯤ ꯆꯦꯜꯂꯁꯦꯅ ꯊꯥꯅꯈꯤꯕꯅꯤ ꯑꯗꯨꯅ ꯑꯩ ꯉꯁꯤ ꯆꯦꯟꯕ ꯌꯥꯏꯀꯣ ꯏꯃꯥ ꯍꯣꯏ ꯏꯆꯥꯁꯤꯗꯤ ꯅꯪꯅ ꯐꯗꯧꯕꯗꯣ ꯑꯗꯨꯝ ꯇꯧꯔꯣ ꯍꯦꯝꯕꯤꯗꯨ ꯀꯦꯔꯗꯨꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯏ ꯁꯨꯝ ꯂꯥꯛꯄꯅ ꯂꯝꯕꯤꯗ ꯈꯨꯜꯒꯤ ꯃꯌꯥꯏ ꯑꯣꯏꯔꯞ ꯇꯧꯕꯤ ꯃꯧ ꯑꯅꯤꯈꯛ ꯊꯦꯡꯅꯩ ꯃꯣꯏ ꯑꯅꯤꯅ ꯍꯦꯝꯕꯤ ꯎꯕꯗ ꯉꯥꯡꯅꯔꯝꯃꯤ ꯍꯩꯃꯥ ꯑꯁꯤꯕꯨ ꯆꯦꯜꯂꯨꯔꯗꯥꯏꯅꯦ ꯀꯌꯥꯝꯇꯨꯅ ꯌꯦꯡꯉꯨꯅꯤꯍꯦ ꯃꯥꯒꯤ ꯃꯑꯣꯡ ꯑꯁꯦ ꯇꯥꯕ ꯃꯈꯩꯒ ꯀꯦꯔꯒ ꯂꯩꯁꯥꯕꯤ ꯁꯥꯔꯒ ꯆꯠꯂꯤꯕꯁꯦ ꯃꯃꯥꯏ ꯏꯀꯥꯏꯕ ꯀꯌꯥꯗ ꯈꯪꯗ꯭ꯔꯤꯅꯣ ꯗꯥꯎꯒ ꯌꯥꯗꯧ ꯃꯥꯟꯗꯦ ꯃꯧ ꯑꯃꯅ ꯑꯣ ꯏꯆꯦ ꯃꯃꯥꯅ ꯌꯥꯔꯤꯌꯦ ꯃꯤꯗꯤ ꯍꯧꯖꯤꯛꯁꯨ ꯁꯥ ꯊꯣꯛꯈꯩ ꯊꯣꯛꯂꯛꯏꯁꯤꯅꯤ ꯃꯆꯥꯅꯨꯄꯤꯁꯦ ꯄꯨꯔꯥ ꯌꯣꯜꯂꯤꯕ ꯃꯧ ꯑꯅꯤꯗꯨꯅ ꯉꯥꯡꯅꯔꯤꯕꯗꯨ ꯍꯦꯝꯕꯤꯗꯨ ꯇꯥꯔꯒ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯥ ꯊꯣꯏꯕꯒ ꯆꯠꯈꯤꯗꯨꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯊꯣꯏꯕꯗ ꯂꯨꯍꯣꯡꯂꯝꯃꯤ ꯊꯣꯏꯕꯒꯤ ꯃꯃꯥ ꯁꯥꯈꯤꯅ ꯍꯦꯝꯕꯤꯕꯨ ꯍꯥꯟꯅ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯆꯦꯜꯂꯨꯔꯦ ꯈꯪꯂꯝꯗꯦ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯑꯣꯏꯅ ꯈꯪꯂꯝꯃꯤ ꯑꯗꯨꯅ ꯁꯥꯈꯤꯅ ꯍꯦꯝꯕꯤꯕꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯕꯤꯗꯦ ꯍꯩ ꯃꯧ ꯇꯥꯗ꯭ꯔꯣ ꯅꯪꯕꯣ ꯃꯧ ꯇꯥꯗ ꯖꯥꯠꯂꯅꯦ ꯁꯤꯕꯣ ꯍꯩ ꯃꯧ ꯅꯪꯕꯨ ꯇꯥꯕ꯭ꯔꯅꯦꯍꯦ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯇꯥꯔꯦ ꯏꯃꯥ ꯑꯩ ꯉꯥꯏꯍꯥꯛ ꯁꯨꯝ ꯍꯤꯞꯄꯨꯕꯅꯤ ꯅꯨꯡꯊꯤꯜꯁꯤ ꯅꯪꯗꯤ ꯀꯅꯥꯅ ꯍꯤꯞꯄꯨ ꯍꯥꯏꯕꯒꯦ ꯕꯦꯝꯃ ꯃꯧ ꯑꯣꯏꯅꯤꯗꯣꯅ ꯂꯥꯛꯂꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯃꯧꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯈꯔ ꯇꯧꯁꯤꯜꯂꯨꯅꯦ ꯍꯤꯞꯇꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯍꯧꯖꯤꯛꯁꯦ ꯊꯕꯛ ꯑꯃꯠꯇ ꯅꯁꯥꯅ ꯈꯪꯅ ꯍꯥꯏꯅꯗꯕꯤꯗ ꯇꯧꯅꯤꯁꯨ ꯈꯪꯗꯦꯅꯦ ꯅꯪꯁꯦ ꯏꯃꯥ ꯑꯩ ꯊꯕꯛ ꯂꯣꯏꯔꯒ ꯍꯤꯞꯆꯕꯅꯤ ꯇꯧꯅꯤꯡꯉꯥꯏ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯃꯥ ꯏꯁ ꯀꯌꯥꯅ ꯌꯦꯡꯉꯨꯅꯦꯍꯦ ꯑꯣꯏ ꯏꯕꯦꯝꯃ ꯏꯁꯤꯡ ꯂꯤꯛꯂꯥꯞꯇ ꯂꯩꯇ꯭ꯔꯤꯕꯁꯤ ꯈꯪꯗ꯭ꯔꯣ ꯇꯨꯔꯦꯜꯗ ꯆꯠꯇꯨꯅ ꯌꯥꯝ ꯊꯨꯅ ꯏꯁꯤꯡ ꯍꯣꯜꯂꯨꯁꯨ ꯆꯠꯂꯨ ꯍꯦꯝꯕꯤ ꯎꯄꯥꯏ ꯂꯩꯇ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯖꯗ ꯏꯁꯤꯡ ꯍꯣꯟꯕ ꯆꯠꯂꯝꯃꯤ ꯃꯌꯨꯝꯗ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯇꯧꯔꯛꯇꯕꯒꯤ ꯍꯦꯝꯕꯤ
ꯊꯕꯛ ꯈꯔ ꯇꯧꯕꯗ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯍꯦꯝꯕꯤ ꯄꯨꯝꯅꯃꯛ ꯈꯪꯖꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯍꯦꯝꯕꯤ ꯃꯥꯒꯤ ꯅꯨꯄꯥ ꯊꯣꯏꯕꯗ ꯈꯔ ꯑꯗꯨꯝ ꯃꯅꯦꯝꯅ ꯃꯉꯣꯟꯗ ꯇꯧꯔꯤ ꯃꯌꯥꯝꯗꯨ ꯇꯝꯖꯔꯝꯃꯤ꯫ ꯍꯦꯝꯕꯤ, ꯅꯪꯁꯨ ꯍꯧꯖꯤꯛꯇꯤ ꯃꯧ ꯑꯣꯏꯔꯕꯅꯤꯅ ꯃꯧ ꯑꯃꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯈꯔ ꯑꯗꯨꯝ ꯇꯧꯁꯤ꯫ ꯏꯃꯥꯁꯦ ꯁꯥꯎꯔꯦ ꯈꯪꯂꯕꯗꯤ ꯅꯪ ꯏꯃꯥꯁꯤꯒꯤ ꯄꯦꯟꯒꯗꯕ ꯊꯕꯛ ꯈꯔꯁꯨ ꯇꯧ꯫ ꯊꯕꯛ ꯈꯨꯗꯤꯡ ꯑꯗꯨꯝ ꯍꯥꯏꯅꯗꯨꯅ ꯂꯩꯔꯕꯗꯤ ꯏꯃꯥꯁꯤ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯣ? ꯊꯣꯏꯕ, ꯑꯩꯁꯨ ꯇꯧꯗꯕ ꯅꯠꯇꯦ, ꯑꯗꯨꯝ ꯇꯧꯔꯤꯅꯤ꯫ ꯑꯗꯣ ꯅꯣꯏ ꯏꯃꯥꯁꯦ ꯈꯔꯗꯤ ꯍꯦꯜꯂꯤ꯫ ꯑꯩꯅ ꯏꯃꯨꯡ ꯇꯦꯠꯄ ꯃꯈꯩ ꯊꯕꯛ ꯇꯧꯔꯕꯁꯨ ꯃꯥꯅ ꯊꯕꯛ ꯑꯣꯏꯅ ꯊꯥꯕꯤꯕ ꯅꯠꯇꯦ꯫ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯊꯣꯏꯕ꯫ ꯏꯃꯥꯁꯦ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯉꯥꯡꯅꯤꯡ ꯉꯥꯡꯉꯣꯏ ꯈꯪꯗꯕꯅꯤ꯫ ꯌꯥꯝ ꯀꯥ ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨꯁꯤ꯫ ꯑꯩꯁꯨ ꯉꯁꯤ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯅꯤ, ꯈꯨꯔꯥ ꯀꯨꯟꯖꯣ ꯍꯣꯏꯒ꯫ ꯅꯪ ꯏꯃꯥꯒ ꯅꯨꯡꯁꯤꯅꯅ ꯈꯠꯅꯗꯅ ꯂꯩꯔꯝꯃꯨ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯏꯃꯥꯒꯤ ꯃꯕꯨꯛ ꯄꯦꯟꯅꯕ ꯅꯪꯅ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯩꯒꯤꯗꯤ ꯏꯃꯥꯅ ꯄꯨꯝꯅꯃꯛꯅꯤ꯫ ꯏꯃꯥꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯔꯒꯅꯨꯀꯣ ꯅꯪ꯫ ꯏꯃꯥꯒ ꯅꯤꯡꯊꯤꯅ ꯂꯩꯃꯤꯟꯅꯔꯝꯃꯨ꯫ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗꯅ ꯁꯛꯂꯣꯟ ꯑꯃ, ꯅꯨꯄꯤ ꯊꯤꯔ ꯃꯇꯨꯡꯗꯅ ꯁꯛꯂꯣꯟ ꯑꯃ, ꯅꯨꯄꯥ ꯃꯥꯒꯤ ꯂꯤꯆꯠꯁꯤ ꯑꯁꯨꯝꯅ ꯇꯧꯅꯕ꯭ꯔꯥ ꯍꯥꯏꯅ ꯍꯦꯝꯕꯤ ꯃꯇꯣꯝꯇ ꯈꯟꯖꯩ꯫ ꯂꯩꯁꯥꯔꯤꯉꯩꯗ ꯂꯨꯅ ꯆꯥꯅ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡ ꯌꯥꯕꯒꯤ ꯊꯣꯏꯕ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯅ ꯃꯅꯦꯝ ꯃꯥꯒꯤ ꯃꯇꯥꯡꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯐꯥꯎꯕ ꯌꯥꯔꯝꯗꯦ ꯊꯣꯏꯕ꯫ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡ ꯊꯣꯏꯕꯁꯨ ꯂꯪꯐꯩꯗ ꯊꯕꯛ ꯆꯠꯈ꯭ꯔꯦ꯫ ꯌꯨꯝꯗꯨꯗ ꯁꯥꯈꯤꯒ ꯍꯦꯟꯕꯤꯒ ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯍꯦꯟꯕꯤꯅ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯅꯦꯝꯕꯨ ꯆꯥꯛ ꯄꯤꯖꯔꯝꯃꯤ꯫ ꯀꯩꯅꯣ ꯁꯤꯗꯤ? ꯁꯤꯕꯨ ꯎꯇꯤ ꯊꯣꯡꯕꯔꯣ ꯁꯤꯕꯣ? ꯑꯁꯨꯛ ꯌꯥꯛꯄꯁꯤꯕꯨ ꯏꯟꯁꯥꯡꯂꯣ? ꯉꯁꯤꯈꯛ ꯎꯇꯤ ꯊꯣꯡꯉꯨ ꯍꯥꯏꯔꯨꯕ꯭ꯔꯥ ꯑꯩꯕꯨ ꯍꯥꯠꯀꯦ ꯇꯧꯔꯤꯕꯅꯤꯅꯦ ꯁꯤꯗꯤ꯫ ꯆꯥꯔꯣꯏꯗ ꯍꯩ, ꯁꯤꯕꯨ ꯏꯟꯁꯥꯡꯅꯦꯅ ꯀꯅꯥꯅ ꯆꯥꯏꯒꯦꯅꯦ? ꯊꯨꯏ! ꯏꯃꯥ, ꯑꯩ ꯎꯇꯤꯁꯤ ꯑꯃꯨꯛ ꯐꯥꯎꯕ ꯌꯨꯝꯗ ꯊꯣꯡꯖꯔꯛꯇ꯭ꯔꯤꯌꯦ ꯏꯃꯥ꯫ ꯑꯗꯨꯅꯅꯦ ꯏꯃꯥ, ꯌꯥꯝ ꯌꯥꯛꯑꯕ꯭ꯔꯣ? ꯍꯣꯏ ꯏꯕꯦꯝꯃ, ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯍꯩꯇ꯭ꯔꯕꯗꯤ ꯅꯌꯨꯝꯗꯣ ꯀꯔꯤꯒꯤ ꯄꯥꯜꯂꯛꯏꯅꯣ? ꯅꯌꯨꯝꯗ ꯑꯗꯨꯝ ꯅꯨꯄꯥ ꯃꯌꯥꯝ ꯁꯨꯝꯗꯨꯅ ꯃꯣꯏꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯆꯥꯗꯨꯅ ꯂꯩꯕ ꯑꯗꯨꯝ ꯌꯥꯗ꯭ꯔꯣ? ꯁꯤꯒꯤ ꯆꯥꯛ ꯏꯟꯁꯥꯡꯁꯤꯗꯤꯅꯦ ꯌꯥꯝ ꯊꯨꯅ ꯂꯪꯊꯣꯛꯀꯣ, ꯑꯗꯨꯒ ꯑꯅꯧꯕ ꯏꯟꯁꯥꯡ ꯑꯃ ꯌꯥꯝ ꯊꯨꯅ ꯊꯣꯡꯁꯨ ꯆꯠꯂꯣ꯫ ꯍꯣꯏ ꯏꯃꯥ, ꯑꯩ ꯊꯣꯡꯖꯔꯒꯦ ꯏꯃꯥ꯫ ꯀꯨꯏꯔꯣꯏ ꯏꯃꯥ, ꯉꯥꯏꯍꯥꯛꯇꯪꯅꯤ꯫ ꯀꯩꯁꯨ ꯂꯩꯇꯕ ꯋꯥ ꯑꯃꯒꯤꯁꯨ ꯊꯕꯛ ꯑꯃꯒꯤꯁꯨ ꯁꯥꯈꯤꯁꯨ ꯃꯔꯩ ꯅꯠꯇꯅ ꯃꯔꯩ ꯇꯧꯔꯝꯃꯤ ꯍꯦꯝꯕꯤꯗ꯫ ꯊꯥꯃꯨꯛꯇꯤ ꯍꯦꯝꯕꯤꯁꯨ ꯈꯪꯖꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯅꯤꯗꯨ ꯁꯨꯝ ꯍꯦꯟꯖꯤꯟꯅꯔꯛꯏ꯫ ꯅꯣꯡꯃ ꯁꯥꯈꯤꯅ ꯃꯃꯧ ꯅꯨꯄꯤ ꯍꯦꯝꯕꯤꯗ ꯏꯃꯨꯡꯗꯒꯤ ꯐꯧ ꯕꯣꯔꯥ 2-3 ꯂꯧꯊꯣꯛꯇꯨꯅ ꯁꯨꯃꯥꯡꯗ ꯐꯧꯔꯥꯗ ꯐꯧꯁꯤꯡꯗꯨ ꯍꯩꯗꯣꯛꯇꯨꯅ ꯐꯧꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯦꯝꯕꯤꯗꯤ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯍꯤꯞꯄ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯗ ꯁꯥꯈꯤ ꯃꯥꯅ ꯍꯥꯏꯕ ꯋꯥꯗ ꯎꯁꯤꯠꯇꯦ ꯍꯥꯏꯗꯨꯅ ꯍꯦꯝꯕꯤꯒ ꯀꯧꯊꯣꯛꯇꯨꯅ ꯈꯠꯅꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯈꯠꯅꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯦꯝꯕꯤ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯃꯄꯥꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯃꯃꯥꯅ ꯍꯦꯝꯕꯤꯗ ꯂꯣꯏꯅ ꯇꯝꯖꯔꯝꯃꯤ꯫ ꯏꯁ, ꯚꯥꯅꯣꯏꯒꯤ ꯏꯆꯥꯗ ꯀꯩꯁꯨ ꯂꯩꯇꯕꯤ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯔꯣꯏ꯫ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯄ ꯌꯥꯔꯣꯏ꯫ ꯃꯗꯨꯒꯤ ꯊꯣꯏꯕ ꯃꯃꯥ ꯅꯤꯡꯕ ꯅꯨꯄꯥꯗꯨꯁꯨꯅꯦ ꯌꯨꯝꯁꯤꯗ ꯂꯥꯛꯈꯤꯁꯅꯨ, ꯀꯧꯕ ꯂꯥꯛꯈꯤꯁꯅꯨꯕ ꯈꯪꯒꯅꯤꯕ꯫ ꯑꯗꯨꯛ ꯎꯁꯤꯠꯇꯕ ꯏꯆꯥꯁꯤꯗꯤ, ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯁꯤ, ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯎ ꯏꯆꯥꯁꯤꯗꯤ꯫ ꯏꯃꯥ, ꯂꯩꯅꯔꯤꯕ ꯃꯑꯣꯡ ꯃꯇꯧꯗꯣ ꯌꯨꯝꯗꯨꯗ ꯑꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯑꯩ ꯀꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯏꯃꯥ꯫ ꯊꯣꯏꯕꯁꯨ ꯃꯃꯥꯒꯤ ꯃꯤꯆꯪꯗ ꯑꯗꯨꯝ ꯂꯩꯕꯅꯤ꯫ ꯃꯃꯥꯅ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯍꯥꯏꯕ ꯋꯥꯁꯤꯡꯗꯨꯗ ꯄꯣꯞ ꯇꯥꯔꯛꯂꯕ ꯅꯠꯇ꯭ꯔꯣ? ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯑꯩꯅ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯋꯥꯗ ꯂꯣꯏꯅ ꯇꯥꯔꯦꯅꯦ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯃꯥ ꯅꯪꯅ ꯃꯃꯥ ꯑꯣꯏꯕꯒꯤ ꯂꯤꯆꯠ ꯆꯨꯝꯅ ꯆꯠꯇꯕꯗꯒꯤ ꯅꯆꯥꯅꯨꯄꯤꯁꯤ ꯉꯁꯤꯗꯤ ꯃꯥꯡꯂꯦꯗꯅ꯫ ꯍꯧꯖꯤꯛꯇꯤ ꯅꯪ ꯅꯨꯡꯉꯥꯏꯔꯕ ꯅꯠꯇ꯭ꯔꯣ? ꯅꯆꯥꯅꯨꯄꯤꯁꯤꯒꯤ ꯌꯨꯝ ꯀꯥꯏꯔꯒ ꯅꯪ ꯄꯦꯠꯂꯣ꯫ ꯕꯥꯕꯥ, ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯕꯥꯕꯥ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯅꯆꯥ ꯉꯁꯤꯗꯤ ꯃꯥꯏꯊꯤꯔꯦ ꯕꯥꯕꯥ꯫ ꯕꯥꯕꯥꯅ ꯍꯥꯏꯕ ꯋꯥꯁꯤꯡꯗꯣ ꯏꯟꯖꯔꯝꯂꯕꯗꯤ ꯅꯆꯥ ꯑꯁꯨꯝꯅ ꯈꯛ ꯇꯧꯔꯝꯂꯣꯏꯀꯣ ꯕꯥꯕꯥ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯏꯃꯥ ꯈꯛꯀꯤ ꯃꯔꯥꯜ ꯅꯠꯇꯦ ꯕꯥꯕꯥ꯫ ꯑꯩꯒꯤ ꯏꯔꯥꯜ ꯌꯥꯝꯅ ꯌꯥꯎꯏ꯫ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯅ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯈꯟꯊꯔꯝꯂꯕꯗꯤ ꯑꯩꯅ ꯉꯁꯤ ꯀꯞꯂꯤꯕꯁꯤ ꯀꯞꯂꯝꯂꯣꯏꯀꯣ ꯕꯥꯕꯥ꯫ ꯃꯇꯝꯗꯤ ꯑꯗꯨꯝ ꯍꯧꯈꯤ꯫ ꯁꯥꯈꯤꯒ ꯊꯣꯏꯕꯒꯗꯨ ꯅꯣꯡꯃꯇ ꯐꯥꯎꯕ ꯍꯦꯝꯕꯤꯕꯨ ꯀꯧꯕ ꯂꯥꯛꯂꯝꯗꯦ꯫ ꯍꯦꯝꯕꯤꯒꯤ ꯃꯃꯥ ꯃꯆꯥꯗꯨ ꯃꯁꯥꯅ ꯇꯧꯖꯔꯨꯕ ꯐꯜ ꯑꯣꯏꯅ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯃꯣꯏ ꯂꯥꯛꯄꯗ ꯁꯤꯕꯣꯟ ꯃꯣꯏꯒꯤ ꯃꯔꯝꯗ ꯌꯥꯝ ꯊꯤꯅ ꯉꯥꯡꯅꯔꯝꯃꯤ꯫ ꯆꯟꯅꯗꯗꯨꯅ ꯍꯜꯂꯛꯂꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯍꯦꯝꯕꯤꯒꯤ ꯃꯇꯧ ꯇꯝꯒꯅꯨ ꯍꯥꯏꯅ ꯐꯥꯎꯕ ꯃꯆꯥꯁꯤꯡꯗ ꯋꯥꯔꯛ ꯋꯥꯇꯦꯝꯕ ꯐꯥꯎꯕ ꯌꯥꯎꯅꯔꯤ꯫ ꯍꯦꯝꯕꯤ ꯍꯜꯂꯛꯄꯤ ꯑꯣꯏꯗꯨꯅ ꯃꯄꯥꯝꯗ ꯌꯥꯝ ꯋꯥꯅ ꯃꯄꯥꯟ ꯐꯥꯎꯕ ꯊꯣꯛꯄ ꯉꯝꯗꯗꯨꯅ ꯂꯦꯟꯈꯤ꯫
ꯑꯔꯥꯟꯕ ꯐꯠꯇꯕ ꯇꯧꯕ ꯃꯤꯅ ꯀꯩꯗꯧꯅꯨꯡꯗ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯃꯃꯥꯡꯊꯛꯇ ꯃꯥꯅ ꯇꯧꯖꯔꯨꯕ ꯐꯠꯇꯕꯁꯤꯡꯗꯨꯅ ꯉꯁꯤꯗꯤ ꯍꯦꯝꯕꯤ ꯌꯥꯝꯅ ꯋꯥꯅ ꯄꯨꯟꯁꯤ ꯂꯦꯟꯈꯤꯔꯝꯃꯤ꯫